Hello everybody, I am Ashok Kumar Singh. Next Money application bu sijanabiraga tungi punsibu yaifaba madi successful oigani haba khongthang asigi loinana sanction biragleba isli naw mayam punokpu Ashok Kumar Singh na taramna okchari. Ngasigi video da aina mayam da hygienic badi matau kram troga next money application bu sijanabiraga cashback fangbagi processing adu kari kari no haibadi matang da hyjage. Aikhoini yamna isam chamba mongda aikhoina research tawraga booking tawraga offer and type disappear cashback bagi process tungan processing ni isam chamba de khoina research to bagi process da sapiraga ekhoi gi research to bada ekhoina half khibe amount adugi matungna ekhoida phangiba cashback adu phangbagi mawong amana isam chambani madu de ekhoi automatically company na adumak ekhoida cashback asi pibirakani adu natabada ekhoina adu nataba atopa amadana ekhoina cashback asi phangnabagi toba matamda ju flight booking hotel booking train booking chapna manai masida ju automatically ekhoi gi cashback adu mathanda pirakani masi natabada aibadi ekhoina affiliate partners haibadi mantra Amazon Flipkart na singbadagi ekhoina poche sing leiba matamda haibadi khudam on haibadi ekhoina cash on payment da bu leiro natraga cash on delivery da bu pot asi leiro pot aduna yumda yauraba matungda haibadi pot adu ko yumda yaure yarugo matamda ekhoina pot adu da yauraiba bill adugi matungina ekhoina bill adu thamjan biraga magi pot adu sijinara matungda ekhoina pot adu hanbagi matamdu loiraba matung haidi pot to hanbagi matam adu loisala matungda ekhoina bill adu upload to biraga ekhoina cashback phanggi polipa cashback phangba yai yam chamna hairabada khudam mane habada ekhoina ahan ba matam ekhoina pot asi head laibaga yum hejar ko ekhoina bill asi upload to biraga company na cashback asi pirami adubu kana gumana cashback asi lokthokra matungda magi pot adu sijinaba nuai tabadagi mana return tawagi matam adugi manungda pot adu mu company da halandana sumaina company da khara mang ba khara leibana maram oiduna company na sigi process asi oirakpani habidi ekhoi gi pot asin yum di yora matungda magi hanbagi return matam do loidri phawba ekhoina upload tawbiganu aduga aloi khara matungda upload tawbiraga cashback asi khudam mane habida ngasi masigi makha tarakbo aina hygienic badi ekhoina aigi potuga lagminariba bill adu mafam chana thambiraga haibadi numit 10 ni natraga numit 15 ni magi return tawgadaba matam adu matang ekhoina section na thambira matungda photo natraga ekhoina screenshot bu lobiraga thamasu thambiro adugi matungda ekhoina pot adu yam thuna upload tawbiraga customer care na yam thuna reply ma pibirakani adugi reply adugi matungina customer care na yamdrabada pung ahum natraga mari aduga khwaidagi yamma matamda pung kunmari wi manungda yam laina ekhoigi pot adu paisa cashback adu ekhoigi wallet ta transfer tawri aduga yam na chamba mong amni masigi yam na tobiba matang di ta darkar ogani mayam pun muktaina matau karam targa khoina processing adu karino haibadu ma chara kom haijakre hojik ekhoina aigi bill adu kamai toruga aina haibadi upload togudage aduga upload toru matung mengonda cashback adu kamaina lakani haibadi process du taksege ahan babakta ekhoina ekhoi yumda laiba bill adu ahan bada ekhoina photography nataga camera caption biraga madu screenshot lokchan biraga thambiro khudum ai uchage aigi thambi basi sida ahan ba bill ama leire ain hujujik si upload togodoribani sigi aina back laibagi kano bill ani du hujik select tawjare aduga tawraba matungda company gi whatsapp number du ekhoina forwarding process tu haibadi nambiraga forwarding tawbiro hujik aigi aina lauriba bill ani du aina company gi whatsapp number da send tawkhre aduga makha tarakpasida ekhoina sidai da isa gi id amadi ming pamadi isa gi pandambu mai pakwa aduga aigi makha thangba aigi downline sing da takpi tambiba natna aigi relatives friends aigi marup mapang amadi aigi nangna sanabada hairiba next money application gi matang da haiduna nak makhoi singbu sigi keno sigi da next money application sijina na bidong da poktak pibiba amadi isa ga timbu chauna na ba sembiu haiba aigi asa aigi keno si thamjaningi aduga loinana money application bu sijana ba henkalakani amadi tungi asada hena kumang jakshandana pure India pure world next money gi achauba khongthang ama tangani amadi India gi digital India make in India gi mapung phaba ma hoigani haibase ai wakan thajaba thami ngasi gi damakte mayam digi kano tokjari mathang amuk ai gi video gi damakte ngai view thank you all see you again in my next video thank you